ꯂꯨꯛꯄꯟꯗꯨꯞ 12:19 ꯃꯤꯁꯤꯡꯒꯤ ꯃꯃꯥꯡꯗ ꯑꯩꯕꯨ ꯌꯥꯕ ꯈꯨꯗꯤꯡꯃꯛꯄꯨ ꯃꯤꯒꯤ ꯃꯆꯥꯅꯤꯄꯥ ꯑꯗꯨꯅꯁꯨ ꯏꯁꯣꯔꯒꯤ ꯗꯨꯠꯁꯤꯡꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯄꯨ ꯌꯥꯕꯤꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯁꯤꯡꯒꯤ ꯃꯃꯥꯡꯗ ꯑꯩꯕꯨ ꯌꯥꯗꯕ ꯃꯍꯥꯛ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯗꯨꯠꯁꯤꯡꯒꯤ ꯃꯃꯥꯡꯗ ꯌꯥꯕꯤꯔꯣꯏ꯫ ꯅꯨꯡꯁꯤꯕ, ꯊꯧꯖꯥꯜ, ꯉꯥꯛꯄꯤꯕ, ꯀꯣꯛꯄꯤꯕ ꯑꯁꯤ ꯈꯛꯇꯅꯤ ꯏꯁꯣꯔꯅ ꯄꯥꯝꯂꯤꯕꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤꯅ ꯁꯪꯁꯥꯔꯁꯤꯗ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯑꯐꯕ ꯊꯕꯛꯁꯤꯡ ꯃꯤꯄꯨꯝꯒꯤ ꯈꯨꯗꯤꯡꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯎꯠꯄꯤꯕ ꯉꯝꯂꯕꯗꯤ ꯏꯁꯣꯔꯒꯤ ꯊꯣꯏꯍꯦꯜꯂꯕ ꯈꯨꯗꯣꯜ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯂꯩ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯒꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯏꯁꯣꯔ ꯈꯪꯗ꯭ꯔꯤꯕ, ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯗ꯭ꯔꯤꯕ, ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯗ꯭ꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯦꯡꯊꯤ, ꯐꯨꯕꯤꯕ, ꯆꯩꯕꯤꯕ, ꯃꯌꯨꯝ ꯃꯀꯩ ꯊꯨꯒꯥꯏꯕꯤꯕ, ꯂꯩꯀꯥꯏꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯕ, ꯃꯈꯣꯏꯒꯤ ꯐꯠꯇꯕꯁꯤꯡ ꯑꯗꯨ ꯃꯥꯟꯅꯕ ꯃꯇꯝꯗ ꯃꯈꯣꯏ ꯍꯔꯥꯎꯖꯩ꯫ ꯃꯗꯨꯅ ꯃꯈꯣꯏꯗ ꯄꯦꯟꯊꯣꯛꯆꯩ, ꯃꯈꯣꯏꯅ ꯍꯔꯥꯎꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯅꯍꯥꯛ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯏꯁꯣꯔꯒꯤ ꯋꯦꯜ ꯑꯗꯨꯗ ꯇꯥꯒꯅꯤ ꯍꯥꯏꯕꯁꯤ ꯃꯤꯀꯨꯞ ꯑꯃꯇꯁꯨ ꯅꯍꯥꯛꯅ ꯈꯟꯊꯗꯦ꯫ ꯅꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯨ ꯏꯁꯣꯔꯅ ꯁꯦꯡꯍꯟꯕꯤꯔꯕ꯭ꯔꯥ? ꯅꯍꯥꯛ ꯅꯧꯅ ꯄꯣꯛꯂꯕ꯭ꯔꯥ? ꯅꯍꯥꯛ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗ ꯆꯠꯂꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯖꯕ ꯑꯃ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏ꯫ ꯑꯩ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯔꯦ, ꯑꯩ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯔꯦ ꯍꯥꯏꯔꯒ ꯆꯥꯍꯩꯗꯕ ꯆꯤꯟꯖꯥꯛ ꯀꯌా ꯑꯃ ꯆꯥꯗꯨꯅ, ꯉꯁꯤ ꯑꯩꯅ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯔꯒ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯔ ꯃꯤ ꯀꯌꯥ ꯑꯃ ꯍꯥꯠꯇꯨꯅ, ꯉꯁꯤ ꯑꯩꯅ ꯏꯁꯣꯔ ꯊꯥꯖꯔꯦ, ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯆꯥꯅꯤ ꯍꯥꯏꯖꯔꯒ ꯐꯠꯇꯕ ꯋꯥꯉꯥꯡ ꯁꯉꯥꯡ, ꯑꯀꯥꯝꯄꯦꯠ ꯐꯠꯇꯕ ꯂꯝꯕꯦꯜꯗ ꯆꯠꯄ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛ ꯏꯁꯣꯔꯅ ꯃꯁꯛ ꯈꯪꯕꯤꯕ ꯃꯆꯥꯅꯨꯄꯥ, ꯃꯆꯥꯅꯨꯄꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯣꯏ ꯍꯥꯏꯕꯁꯤ ꯁꯥꯁꯇ꯭ꯔꯁꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯐꯣꯡꯗꯣꯛꯄꯤꯕꯅꯤ꯫ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ, ꯑꯩꯈꯣꯏꯅ ꯏꯁꯣꯔ ꯊꯥꯖꯕꯗ ꯇꯌꯥꯡ ꯇꯌꯥꯡꯅ ꯊꯥꯖꯒꯨꯝꯁꯤ꯫ ꯏꯁꯣꯔ ꯊꯥꯖꯕꯗ ꯇꯌꯥꯡ ꯇꯌꯥꯡ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯃꯈꯣꯏꯅ ꯉꯁꯤꯗꯤ ꯃꯤ ꯍꯥꯠꯂꯤ, ꯂꯃꯟ ꯈꯨꯝꯃꯤ, ꯃꯤꯕꯨ ꯑꯋꯥꯕꯗ ꯇꯥꯍꯜꯂꯤ, ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯇꯧꯏ ꯍꯥꯏꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯃꯈꯣꯏꯅ ꯂꯃꯟ ꯈꯨꯝꯕ ꯂꯦꯞꯇ꯭ꯔꯤꯁꯤꯡ ꯃꯁꯤ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕ ꯅꯠꯇꯦ꯫ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯗ꯭ꯔꯤꯕꯁꯤꯡ, ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡ ꯇꯥꯕꯗ ꯁꯥꯎꯔꯤꯕꯁꯤꯡ, ꯏꯁꯣꯔꯒꯤ ꯑꯆꯨꯝꯕ ꯂꯝꯕꯤ ꯂꯧꯁꯤꯟꯅꯅꯕ ꯍꯥꯏꯕ ꯃꯇꯝꯗ ꯂꯧꯅꯤꯡꯗ꯭ꯔꯤꯕꯁꯤꯡ, ꯏꯆꯤꯟ ꯏꯅꯥꯎ, ꯑꯍꯜ ꯂꯃꯟ, ꯃꯔꯨꯞ ꯃꯄꯥꯡ ꯀꯌꯥ ꯑꯃ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯅꯍꯥꯛ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯕ, ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯁꯪꯒ, ꯃꯔꯨꯞ ꯃꯄꯥꯡ ꯀꯌꯥꯅ ꯅꯍꯥꯛꯄꯨ ꯄꯨꯗꯨꯅ ꯆꯠꯄ ꯌꯥꯏ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯅꯍꯥꯛꯀꯤ ꯊꯋꯥꯏꯗꯨ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤ ꯊꯥꯗꯣꯛꯂꯕ ꯃꯇꯨꯡꯗ ꯅꯍꯥꯛꯀꯤ ꯊꯋꯥꯏꯗꯨꯅ ꯆꯠꯀꯗꯕ ꯃꯐꯝ ꯑꯅꯤ ꯂꯩ꯫ ꯉꯁꯤ ꯅꯍꯥꯛꯅ ꯈꯜꯂꯝꯕ ꯌꯥꯏ, ꯑꯩꯒꯤ ꯃꯔꯨꯞ ꯋꯥꯠꯇꯦ, ꯑꯩꯒꯤ ꯁꯪꯒ ꯋꯥꯠꯇꯦ, ꯅꯍꯥꯛꯅ ꯈꯜꯂꯝꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯁꯤꯔꯝꯗꯥꯏ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯍꯥꯛꯀꯤꯗꯃꯛ ꯄꯥꯝꯕꯣꯝ ꯇꯤꯡꯕꯤꯅꯅꯕꯒꯤꯗꯃꯛꯇ ꯏꯁꯣꯔ ꯃꯍꯥꯛꯈꯛ ꯅꯠꯇꯅ ꯍꯌꯦꯡ ꯑꯁꯤꯕ ꯈꯌꯥꯠꯇꯨꯗꯒꯤ ꯅꯍꯥꯛꯄꯨ ꯀꯟꯕꯤꯅꯅꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯈꯛ ꯅꯠꯇꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯀꯅꯥ ꯑꯃꯁꯨ ꯊꯣꯛꯂꯛꯑꯣꯏ꯫ ꯃꯍꯥꯛꯄꯨ ꯂꯧꯁꯤꯟꯖꯕ, ꯃꯍꯥꯛꯄꯨ ꯊꯥꯖꯕ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯉꯥꯏꯐꯗꯦ꯫ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ, ꯑꯩꯈꯣꯏꯅ ꯏꯁꯣꯔ ꯈꯨꯔꯨꯝꯕ ꯃꯇꯝꯗ ꯀꯠꯇꯕ ꯌꯥꯗꯕ ꯄꯣꯠ ꯆꯩ, ꯂꯐꯣꯏ ꯂꯇꯪ ꯑꯃꯗꯤ ꯍꯩ ꯔꯥ, ꯃꯃꯜ ꯌꯥꯝꯂꯕ ꯄꯣꯠ ꯆꯩ ꯀꯠꯄꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ, ꯏꯁꯣꯔꯅ ꯄꯥꯝꯕꯗꯤ ꯄꯣꯠꯁꯤꯡ ꯑꯗꯨ ꯅꯠꯇꯦ꯫ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ, ꯏꯁꯣꯔꯅ ꯄꯥꯝꯕꯗꯤ ꯊꯃꯣꯏ ꯑꯗꯨ ꯁꯦꯡꯕ, ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ, ꯊꯧꯖꯥꯜ ꯂꯩꯕ, ꯉꯥꯛꯄꯤ ꯍꯩꯕ, ꯃꯤꯅ ꯂꯥꯛꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯣꯛꯄꯤꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕꯒꯤ ꯊꯃꯣꯏ, ꯌꯦꯛꯅꯕꯕꯨ ꯅꯨꯡꯁꯤꯕ ꯉꯝꯕꯒꯤ ꯊꯃꯣꯏ ꯑꯗꯣ ꯏꯁꯣꯔꯅ ꯑꯩꯈꯣꯏ ꯃꯐꯝꯗꯒꯤ ꯄꯥꯝꯃꯤ꯫ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯃꯅꯥꯠꯀꯤ ꯆꯠꯅꯕꯤꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯆꯠꯇꯕ ꯃꯤꯁꯤꯡ ꯑꯁꯦ ꯃꯔꯝꯗꯝꯕꯨ ꯅꯨꯡꯁꯤꯗꯕ, ꯃꯁꯥꯒꯤ ꯀꯥꯟꯅꯅꯕ ꯊꯤꯕ ꯙꯔꯃꯅꯤ ꯍꯥꯏꯅ ꯉꯥꯡꯕ ꯌꯥꯏ, ꯆꯩꯔꯝꯕ ꯌꯥꯏ꯫ ꯃꯗꯨ ꯅꯠꯇꯦ꯫ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ, ꯅꯍꯥꯛꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕ ꯑꯣꯏꯔꯕꯗꯤ, ꯅꯍꯥꯛꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯂꯧꯁꯤꯟꯖꯕ ꯑꯣꯏꯔꯕꯗꯤ, ꯃꯃꯥꯡꯉꯩꯗ ꯅꯍꯥꯛꯅ ꯇꯧꯔꯝꯕ ꯄꯥꯞ ꯃꯌꯥꯝ, ꯐꯠꯇꯕ ꯃꯌꯥꯝꯁꯤꯡ ꯑꯃꯗꯤ ꯅꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯐꯠꯇꯕ, ꯀꯜꯂꯛꯄ, ꯈꯝꯕꯟꯕ, ꯃꯤ ꯍꯥꯠꯅꯤꯡꯕ ꯑꯃꯗꯤ ꯃꯤꯕꯨ ꯉꯥꯛꯄꯤꯕ, ꯀꯣꯛꯄꯤꯕ ꯉꯝꯗꯕ, ꯅꯤꯁꯥꯗ ꯂꯥꯏꯆꯨꯕ ꯑꯃꯗꯤ ꯐꯠꯇꯕ ꯊꯕꯛ ꯇꯧꯕꯗ ꯍꯥꯠꯂꯦꯡꯗꯕ ꯂꯩꯔꯕ ꯑꯗꯨꯝꯕ ꯅꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯣ ꯅꯍꯥꯛꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕ ꯃꯇꯝꯗ ꯅꯍꯥꯛꯀꯤ ꯊꯃꯣꯏꯅꯨꯡꯗꯒꯤ ꯃꯔꯨ ꯐꯨꯛꯅ ꯏꯁꯣꯔꯅ ꯂꯧꯊꯣꯛꯄꯤꯈ꯭ꯔꯦ꯫ ꯅꯍꯥꯛꯅ ꯑꯐꯕ ꯑꯗꯨ ꯄꯥꯝꯂꯕꯗꯤ, ꯅꯍꯥꯛꯅ ꯁꯔꯒ ꯂꯩꯕꯥꯛ ꯑꯗꯨ ꯆꯠꯅꯤꯡꯕ ꯄꯥꯝꯂꯕꯗꯤ, ꯉꯁꯤ ꯅꯍꯥꯛꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯁꯤ ꯀꯟꯕꯤꯕ ꯃꯄꯨꯅꯤ ꯍꯥꯏꯗꯨꯅ ꯅꯍꯥꯛꯅ ꯊꯃꯣꯏꯅꯨꯡꯗ ꯂꯧꯁꯤꯟꯖꯕ, ꯃꯍꯥꯛꯀꯤ ꯃꯤꯡꯒꯤ ꯃꯄꯥꯟꯅ ꯅꯍꯥꯛꯅ ꯆꯠꯆꯕ ꯉꯝꯂꯕꯗꯤ ꯅꯍꯥꯛ ꯁꯣꯏꯗꯅ ꯏꯁꯣꯔꯅ ꯅꯍꯥꯛꯄꯨ ꯀꯟꯕꯤꯒꯅꯤ꯫ ꯇꯥꯏꯕꯪ ꯄꯨꯟꯁꯤ ꯑꯁꯤꯗꯤ ꯃꯇꯝ ꯈꯔꯒꯤ ꯄꯨꯟꯁꯤꯅꯤ꯫ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯉꯩ ꯄꯨꯟꯁꯤ ꯃꯇꯦꯛ ꯈꯔꯁꯤꯗ ꯑꯩꯈꯣꯏꯅ ꯆꯥꯊꯣꯛꯀꯗꯕꯅꯤ, ꯅꯨꯡꯉꯥꯏꯊꯣꯛꯀꯗꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯁꯤꯅ, ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤꯅ ꯀꯔꯤ ꯑꯣꯏꯒꯅꯤ ꯀꯅꯥꯅꯁꯨ ꯈꯪꯗꯦ ꯍꯥꯏ꯫ ꯕꯥꯏꯕꯜꯅ ꯀꯔꯤ ꯍꯥꯏ? ꯅꯍꯥꯛꯅ ꯁꯤꯔꯕ ꯃꯇꯨꯡꯗ ꯂꯝꯕꯤ ꯑꯅꯤꯈꯛ ꯂꯩ꯫ ꯂꯝꯕꯤ ꯑꯅꯤ ꯑꯗꯨꯗꯤ ꯑꯃꯅ ꯅꯣꯔꯣꯛꯅꯤ, ꯑꯃꯅ ꯁꯔꯒꯅꯤ꯫ ꯅꯍꯥꯛꯅ ꯁꯔꯒ ꯆꯠꯄ ꯄꯥꯝꯂꯕꯗꯤ, ꯅꯍꯥꯛꯅ ꯅꯣꯔꯣꯛ ꯆꯠꯄ ꯄꯥꯝꯗ꯭ꯔꯕꯗꯤ, ꯅꯍꯥꯛꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯉꯥꯏꯐꯗꯦ꯫ ꯑꯩꯗꯤ ꯑꯜꯐꯥ ꯑꯃꯁꯨꯡ ꯑꯣꯃꯦꯒꯥ, ꯑꯍꯧꯕ ꯑꯃꯁꯨꯡ ꯑꯔꯣꯏꯕ ꯑꯗꯨꯅꯤ ꯍꯥꯏ꯫ ꯃꯄꯥꯟꯒꯤ ꯏꯁꯣꯔ ꯅꯠꯇꯦ, ꯑꯃꯦꯔꯤꯀꯥꯒꯤ ꯏꯁꯣꯔ ꯅꯠꯇꯦ, ꯅꯥꯒꯥꯒꯤ ꯏꯁꯣꯔ ꯅꯠꯇꯦ, ꯀꯨꯀꯤꯒꯤ ꯏꯁꯣꯔ ꯅꯠꯇꯦ꯫ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ, ꯃꯤꯑꯣꯏꯕ ꯖꯥꯇꯤ ꯄꯨꯝꯅꯃꯛꯀꯤꯗꯃꯛꯇ ꯀꯟꯕꯤꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯥꯛꯄꯤꯈꯤꯕꯅꯤ꯫ ꯑꯗꯨꯒ
क्रॉस मथक्ꯇ ꯃꯍꯥꯛꯅ ꯁꯤꯕꯤꯔꯒ ꯃꯍꯥꯛꯀꯤ ꯏ ꯑꯗꯨ ꯇꯥꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯆꯦꯜꯂꯕ ꯏꯁꯤꯡ ꯑꯁꯤꯕꯨ ꯀꯣꯛꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯄꯥꯞ ꯌꯥꯎꯗ꯭ꯔꯕ ꯑꯁꯦꯡꯕ ꯏ ꯑꯗꯨ ꯇꯥꯕꯤꯗꯨꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯈꯤꯕꯅꯤ꯫ ꯁꯤꯔꯕ ꯃꯇꯨꯡ ꯃꯍꯥꯛꯅ ꯅꯨꯃꯤꯠ 6ꯅꯤ ꯁꯨꯕꯗ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯒꯠꯄꯤꯗꯨꯅ ꯑꯁꯤꯕꯨ ꯖꯣꯏ ꯇꯧꯕꯤꯈꯤꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎ꯫ ꯑꯗꯨꯅꯅꯤ ꯐꯣꯡꯗꯣꯛꯄꯤꯕ ꯆꯦꯞꯇꯔ ꯑꯁꯤꯗ ꯑꯩꯗꯤ ꯑꯜꯐꯥ ꯑꯃꯁꯨꯡ ꯑꯣꯃꯦꯒꯥ ꯑꯍꯧꯕ ꯑꯃꯁꯨꯡ ꯑꯔꯣꯏꯕ ꯑꯗꯨꯅꯤꯅ ꯐꯣꯡꯗꯣꯛꯄꯤꯔꯕꯁꯤ ꯏꯆꯤꯟ ꯏꯅꯥꯎ꯫ ꯇꯥꯖꯈ꯭ꯔꯕ ꯑꯃꯗꯤ ꯌꯦꯡꯕꯤꯈ꯭ꯔꯕ ꯈꯨꯗꯤꯡꯒꯤ ꯃꯊꯛꯇ ꯏꯁꯣꯔꯅ ꯏꯪꯊꯕ ꯄꯤꯕꯤꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯃꯝ ꯑꯣꯏꯍꯟꯕꯤꯁꯅꯨ꯫ ꯑꯅꯥ ꯑꯌꯦꯛ ꯂꯥꯛꯀꯗꯧꯕ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥꯗꯒꯤ ꯏꯁꯣꯔ ꯃꯍꯥꯛꯅ ꯄꯨꯝꯅꯃꯛ ꯉꯥꯛꯊꯣꯛꯄꯤꯕ ꯑꯣꯏꯁꯅꯨ꯫ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯑꯃꯠꯇꯅꯤ, ꯏꯁꯣꯔꯒꯤ ಮಿꯌꯦꯡꯗ ꯑꯩꯈꯣꯏ ꯑꯃꯈꯛꯇꯅꯤ꯫ ꯏꯁꯣꯔꯒꯤ ಮಿꯌꯦꯡꯗ ꯑꯩꯈꯣꯏ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯑꯐꯕꯗꯨ ꯑꯣꯏꯕ ꯉꯝꯅꯅꯕ ꯑꯩꯈꯣꯏꯅ ꯍꯣꯠꯅꯕ ꯑꯃꯗꯤ ꯆꯠꯃꯤꯟꯅꯕꯁꯤ ꯌꯥꯝꯅ ꯇꯉꯥꯏ ꯐꯗꯦ꯫ ꯊꯥꯒꯠꯆꯔꯤ꯫ ꯒꯣꯗ ꯕ꯭ꯂꯦꯁ ꯌꯨ꯫ ꯏꯁꯣꯔꯅ ꯃꯇꯝ ꯆꯨꯞꯄꯗ ꯏꯪꯊꯕ ꯄꯤꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯑꯥꯃꯦꯟ꯫